Akaswani Imphal Ngangom Kiran Pau Pajari Ahan Budamorwe Pau. Numit Humni Satagadaba Unau Sopui Cultural Festival Ngasi Perzol Jilagi Parbungda Rajapala Ganeshan Hodokre. Senapati Jilagi Yaikong Powder Tangal Unengi Platinum Jubilee Thorum Ngasi Textiles Commerce and Industries Mantri Namsa Kibgan Hodokre. Taranithu Shubha Manipuri Bulletin Savagi Ahum Subamifam Lakliba February Anidig Hauragani. Pradhan Mantri Jan Arogya Yojana Masung Chief Minister ki Haksal ki Tengmang Scheme Sing Chanariba Impanel Hospital Singna Niyam Chumna Thabak Tonanaba Sarkar na Hairi Amasung Pradhan Mantri Narendra Modi Nangasi Karnataka ki Havli da Kuntaruk Shubha National Youth Festival Haudokre. Numit Humni Chatagadaba Unau Sopui Cultural Festival Ngasdagi Perzol Jilagi Parbungda Rajapala Ganeshan Hodokre. Rongle Baishoi Cultural Committee na Sinba Festival adugi Ningsing Nungi Maikum Rajapal na Hangdopagalonena Festival gi Swavinar ama Pongduna Festival adu Hodoki. Thormadu the Wangang with the Rajapala Ganeshan High Tongan Wapam Singdagi Laktuna Kundaki Bakalup Sing Marakta Henanungsi Sanabagi Marichas and Hanbada Festival as in Chow no Mating Panglagani. Festival as in a Kang Sing Marakta Canabalatana Amaga Hena Pavamari Thamduna Socket Pugimaiki that Sanction Bangam Lagani. I do hope that more and more people belonging to different communities also should join in the celebration every year, spreading the message of oneness. Let the spirit of Ryongli Vishu, cultural festival embrace one and all and strengthen the social fabric more than ever and bring prosperity to all the communities irrespective of caste, creed and religion in the state. May the Almighty God bless you in your future endeavors for the development and upliftment of the state. Thoromadu da Dr. L. Fimate Masung Perzol Deputy Commissioner Haulin Land Guite Sarkyaki Aimol Chiru Chote Rangkwal Moyon Ranglong Amasung Tarau Tribe Lusing Basingamadi Cultural Troops in the Festival Sida Sarkyari. In Pui Naga Tribe ki Kwairik Saub Kumai Festival of the Living Karingai Nonejila Gi Karuwang Munan Part 1 da ngasidagi haukre kumayasi sahi lorakpa masung anobu sahi horokpada punsi nungsang na laina ba masung anobu asa kaya pibina be shor khurumjabagi kumaini jago isegi thorum kaya galone na festival da hawdokki thormadu da territorial army gi samatare chuba infantry battalion gi CEO Colonel Anirban Shaha masung pamaduglu singba kaya sarukya ki paudam ama Inpui Naga Jati ki Khwaidi ki Chauba Nat ki Kumhai Ama Oiriba Karingi the Festival of the Living Ngasi None Jilagi Karongwan Part 1 Village da Pangthok Kare Kumhai ase Sahi Anoba Haurakpada Nat ki Jagoi Isai Thauram Galoinana Nat ki Sana Khona Bana Chingba Pangthok Tuna Ahing Bagi Kumhai Haina Inpui Jati Singna Pangthok Pani Kumhai ase Pangthok Pana Inpui Jati Amata Oina Nungsinana Leminanaba Amasung Nat ki Kumhai Yokhat Paga Loinana Apunba Saktam Ngak Pagi Pandam Thamli Akaswani Imphal ki Paugi Damak None Degi Agui Kamai Senapati Jila ge Yaikong Powder Tangal Union ge Platinum Jubilee Thorum ngasi Textiles Commerce and Industries Mantri Namsa Kibgan Haudokre Thormadu the Mantri na hai Aikoi na haukrabu puari bu ningsing bagalonena lakadori butunglam chatkidamak hena yaifana bathabak paikhet kadabani Raja sida lairiba kanglup khuding makki marakta khena bu wakalon sing thadok na duna Aikoi amatani haina kusum na duna chatlaba matamda hena chokot palamdam am oirakani Aigagi oiba pikpu wakalon sing thadok tuna nungsi sanaba madi santi level lamdam am ohelase haina su mantri na apil tauki Aikoina dhalmagi hetnaba thamdena amata oina punsingduna ekoi ichi inaw wattani haina khandana thabak tominarabadi kaidobadi ekoi Manipuri sibu chawpharo gadogano amadi ngasi aina haijaning bari egi kanglok ke haiba apikpa wakalon si thadoknasi thadokuna ekoi amatani ima amadi machani haina khanduna himinarabadi santi leipa amadi chawkhatpa leipa ama haibadu soidana pura pangamgani
Taranithoi suba Manipur Bidhan Sabha ge ahum suba mifam lakleba February ani dagi hauragani. Manipur Legislative Assembly ge Secretary na thokpa serol amada hai Sangbidan ge article sam humputara mari gi clause 1 gi makada Rajapal la Ganeshina ahum suba mifam asi pangtoknaba shamon tawkre. Tabiriba pawsi Akaswani Imphal dagini. Pradhanmantri Jan Arogya Yojana ki beneficiary singda sel amata tinghandana scheme asigi kanaba sing mapungphana phanghanaba Imphal Hospital singda sarkar na khangan krai. State Health Agency Manipur ke Chief Executive Officer na thokpa cherol amada hai State Health Agency ka yana se sahi tawna duna scheme singa se chanari bo hospital singda laying bala ko miyo singda maram chadana sel tinghan bagi thawung kaya chathabagi paw leire maram aduna scheme asi chanari bo hospital khudimangna scheme asi gi beneficiary singda sel tinghandana ana laying khudong chabat soidana pinaba section honaga da bani wapam asi thawaida bo hospital singa mathakta yana warol ngak tabagi dam akan bathabuk lokalagani Amaramda Chief Minister ki Haksal ki Tengmang scheme ki makhada impanel torbo hospital singna state nodal cell ga yana ki matung inna ningthina laying na basu khangalakli Raja ki Health Services ki Director Dr. K. Sasi Kumar Mangana tokpa cherol amada hai scheme si kana phangli beneficiary laying matamda cell lawdana ningthina laying ga dabani yana warol ki wangmuda cell lawduna laying na matarabadi makhoi ki matakta kan bathabak lokhat kani hairi Manipur ke Arbal Local Body Kuntarit Chemical Laklib Mars ki ahan bachayol pangtok lagani. More Department of Tokpa Cherol Mada Hai Hiramasi ki matangda thasi ka nida pangtok ki Rajya Mantri Mandal ki mifam na warip amal laukre. Mikhala sig mari lena bad darkar le thabuk sing lokat pinaba State Election Commission da su hijackre. BJP Manipur Pradesh ki President Adhikari Mayum Sardar Debi na hairi aikoi masal gi marakta matam sang singchap tharambadu Rajya masung kendra da paliba BJP ki double engine sarkar na lokthok ki dun hojekti nungsi sanaba masung sokhat pagi maiki da sangshin bahore Tamenglong amasung nane jila gi oina numin ini satharak pa dol gi karikata singa unabagi thorong gi saruk ama oina ngasi khopum tampak to pangtok puthorma mada Srimati Sardar wa phamasi phongdok ki bani Thormod the Hill Areas Committee Chairman Dipu Kangmi MLA Masung Dolgi Makok Thongbulu Sing Bakaya Saruk Yaki Manipur ke Sangna film actress Laishang Them Tonthoingabina Anishuba Gawa International Film Competition da Best Female Actor Gimana Fangle EY The Ripple Hariba film asi da mahak na manasi phanglakpani film asi khwairakpum Vishwamitra na direction pibani ningsing bayai English ngani kunithoi da Kolkata da pangtukhiba Global Independent Film Festival of India da su Tonthoingambina Best Female Actor gi mana phangki mana phanglabi actor Tonthoingambina kasmani Imphal gi pau kangbuda asumna phongdokli Goa International Film Competition da short film EY hariba film asida Best Female Actor ge award phangakpasi asuki matik nungaiba phauje masida natana mamang da pangthokhiba Global Independent Film Festival of India 2022 da su Best Actress ki hariba film asida award phangjaki masigi nungaiba sisu ngasigi numina sida punna ai EY gi team da do Manipur gi miyam khudimakta madugi nungaiba da su ai share tawzari Manipur gi documentary short film maker khuding makpusu ai thagachai maramdi makoina attempt tawbiraktana akoi sugumba film da kumba phangjadana aduga award ka khara smaina loba ngamjabase akoi bu yamna pungning thaugatbiba actor amada adune naina thamjaninge National Highway 102A Tadubio Krulambia Siatu Matam da Sambolosin Minaba Hunpun Okrul Belas Authority Masung National Highway 102A Committee na Sarkar ki puning sing silakli Ukrul nga si pangtok ko pawgi mi pamamada hunpun ge headman Ice A Sariyama na hai lambi asi siyambagi tabak tu na loisinaba NSIDC alamasung hunpung Belas Authority ki marakta Ukrul gi MLA yauna mi pam pangtok tu na taksin ki basulai kray Lamphel Fatalaiba Center for Cooperative Management ke training hall da thahum chathagadaba computer application course ama ngasidagi haukre thormada cooperative society ge registrar Valentina Arambam yauna sangnarba mi kya sarkyaki accident ki thodo amada sokpade laying liba impact tv ge senior video journalist namairakpam bisorjita thangmaiban kendra ge MLA khumukcham joy kisan satun unabagalana sel ge tengbang pikre tungda sir joy kisan pangmising da hai lamdamasi da pangmis na lawri ba thodang bi kai kumna ba oina mahaki maiki dig ang ba tengbang asi pi bani Nehru Yuba Kendra Imphal West na Chamusung Santipur Youth Club ka khusam naduna National Youth Day gi thorong se Samusung Santipur ma eleka da pangtokrai Tharmada Manitko Chairman Kongkham Rabindra MLA Masung Nehru Yuba Kendra Imphal West ke Deputy Director Lisam Marjit Kumar Singh Yauna Marwayo Myoikya Sarukyaki
नेशनल युथ डे की थोरम थौबाल जिला की जिला परिषद कॉन्फ्रेंस हॉल पांगथोकी नेहरू युवा केंद्र थौबाल सिंह पांगथोप थोरम सरुक यारदुना जिला डेप्यूटी कमिश्नर ए सुभाष सिंह हाई नहारोल सिंह खुनाई सेमगटपद चाउरब थौदांग लौरी आसाम की कासार लाइबा जुगाई मथुरा ME स्कूल दा मितई मय की डिप्लोमा कोर्स मा मिलान की प्रेसिडेंट खाइदेम इंगोचाना हौदोक्रे डिप्लोमा कोर्स अदु मणिपुरी यूथ फ्रंट ऑफ आसाम नम पुंगइबो थौदांग लौदुना सिनमनी थर्मदो सिरिंगोचाना हाई मणिपुरी अम ओइनाय खै खुदिमक मितई मेक असि हैना बहनगदबनी कासार लमदम दा लाइबा मितई अमदी मितई पांगलिसिलि नाउसिंगना मितई मेक हैनबगी मतंग लौरक्लेबो फिरप असि थोइदोकना थागतनिंगाइनि हाइनासु फोंदोक्की I League 2 की टीम खनबदा अम्फाना सथाकिबा थोंग क्लास FC कैनोना यामना कन्न पेंदबो फोंदरक्ली ngasi pangthokiba pawgi mifam amada class FC की ट्रेजरर डॉक्टर CS रंजित हाई हारिबा लीग असि टीम खनबदा अम्फाना सथाकिबा थोंग असिना फुटबॉल मसानाबो पामजबा मियाम अमदी मसाना असि योखचरिबा क्लब सिंग चाउना निंगहनबा पहले मरमदना अम्फागे फिरप अदु अमुक हन खनबिनबा तक्सिल्ली ko yamna ko football thoi yaujaba isa isa ki profession bu thado kanda akoi prize money du ki khalaga akoi state league se sana ki bana chade koi ki dream national level da or international level pa da koi player putho ke halu ki koi intention da koi isa ki koi jab am thado kanda koi club to dedicate of jari ne sidai sida sing bo blame mayam koi ki state sigi mapi mapa or biriba sing sina sumaina to birga di akoi tansina ning bo kairang ngani halu thanbibam thoye adumaina koi ki स्टेट हनब लेते I League 2 सिगी अकोई प्रिपेयर तौरी मतमसु लेरी होजिक वाट इबसि अकोई नॉमिनेट तौबिबसने अदुना अम्फागी प्रेसिडेंट अमदी सेक्रेटरी ना मकोइना लौबिकिबा डिसीजन दो सुखोई लास्ट ओइना हाइजरी हंदोकपियु पुंगदोंग हमने सथरिबा तरे सुबु पुपु कपकिंग ससाना के मैच समदा LSICA lamlai epsina wafa wangaibu panjal ahum sinor thoikre atop match amadana YDCL B pungdong mamasung YSC lausang khong panjal ahum ahum chanaduna draw chatki theater amadi sumang lelagi lamna sangnarba padmasri naba ware panalai khidabada Jawaharlal Nehru Manipur Dance Academy na waw phongdorakli awaw phongdok mi phomamangasi academy sigi director na sabapati oiduna pangthokre Akashbani Imphal gi pau tabiri प्रधानमंत्री नरेंद्र मोदी ने कर्नाटक की हबलीदा कुंतरुक सुबा नेशनल यूथ फेस्टिवल हौदोक्रे स्वामी विवेकानंद की मपोक निमित्त पांगथोकपा नेशनल यूथ डे थोरम मरी लेना फेस्टिवल असि पांगथोकपनी नारोलसा के तिनखिब थोरमद वांगांगबद प्रधानमंत्री ने हाई अमृतकाल की मतम असिदा लेबाक असिबो मांगम सखतनबो हानाबदा अखोगी नारोल सिंह चावरब थौदांग लै ngasi numit asida Swami Vivekananda gi wakalon sing muning sing bagalona mahaki phidam sing ngak satpa ngamna bai khoi pumna honagadabani ये बुनियाद भविष्य के भारत का निर्माण करने वाले फ्यूचर रेडी युवाओं को तैयार करेगी। साथियों, आज इस तेजी से बदलते विश्व में स्वामी विवेकानंद जी दो संदेश हर युवा के जीवन का हिस्सा होने चाहिए। ये दो संदेश है इंस्टीट्यूशन और इनोवेशन। इंस्टीट्यूशन तब बनता है जब हम अपने विचार को विस्तार देते हैं, टीम स्पिरिट से काम करते हैं। आज हर युवा को चाहिए कि वो अपनी इंडिविजुअल सक्सेस को टीम सक्सेस के रूप में विस्तार दे। यही टीम स्पिरिट टीम इंडिया के रूप में विकसित भारत को आगे ले जाएगा। Numit mangani chathagada festival asina nahasungbu entrepreneur amasung skill development ki matangna ningthina khanganduna masana masawathau pijana bohana bada hena laitok halagani Pradhanmantri Narendra Modi na hairi malemgi oina chawna singnariba singasi covid laichat thengna ba climate change terrorism amasung Ukraine gi conflict asini Numinini gi oiba global south summit ta virtual oina wangangloduna Pradhanmantri na hai malengo oina punumi sing saruk mari thokpagi ahumde global south ki lebak singda lairi अरोबदा मरुयो पाव अमहन्ना नुमित हुमनि सथगदबा उन्नाव सोकपुई कल्चरल फेस्टिवल ngasi फेरजोल जिला की पारबुंगदा राज्यपाल ला गणेशन हौदोक्रे सनापति जिला की याइकोंग पाउडर थंगल यूनियन की प्लैटिनम जुबली थौरम ngasi टेक्सटाइल्स कमर्स एंड इंडस्ट्रीज मंत्री नेमसाक किबगियन हौदोक्रे तारानिथु सुब मणिपुर विधानसभा की अहम सुब मिफम लाक्लिबा फेब्रुआरी 2 दगी हौरगनी प्रधानमंत्री जन आरोग्य योजना मसुंग चीफ मिनिस्टर की हक्सल की तेंगमांग स्कीम सिंग सनरिबा इम्पैल एंड हॉस्पिटल सिंगना नियम सुमना थबक तौननब सरकार न हाइरी अमसुंग प्रधानमंत्री नरेंद्र मोदी नंगसी कर्नाटक की हबलीदा कुंतरुक सुबा नेशनल यूथ फेस्टिवल हौदोक्रे पाउलो जरे